पाउचरेम पाउ खरा अपडेट तौजरे लालहोब याउगे याउख्रो ओजा ओइगे हारगन ओइरो सेम मिनिस्टर तोलतारब सिंह लौमी सिंह अमसुंग बियाम की दमक थौना फन मयोंग क्यारंबा लमयानबा हिजम इराबोर के मपोक कुमोर निमित्त मणिपुर की मनुंग अमसुंग मपान द खुंदारिबा मफुम क्याद थौरम पांगथोकनदुना मियामना इकाय खुमना पोटख्रे मणिपुर की ओइना थौरम मसि मणिपुर लेखांना सिंधुना थांगमैबन लीला सिंह खोंनांग खोंगता लेबा इराबोर स्क्वाड सेम मिनिस्टर नोंथोंबम बेरेना चेफ गेस्ट ओइदुना लमयानबा इराबोर की मितम द मियामना लई लिमियाम ग लोइना लैसु कतुना पांगथोके लमयानबा हिजम इराबोर की साम गुनगा तरुक सुबा मपोक कुमन थौरम अदुदा चीफ गेस्ट की वरोल पेरदुना चीफ मिनिस्टर नोंथोंबा बेरेन हाइके लमदमसद लैरिबा मियोसिना इसा इसाना तौरिबा थबक थौरम सिंह अदुदा नागै सेंना अमदि पुक्सिन सेंना होनासि मसिदा अमसु इतोता तोसिनबा तौरोइसे लालौबा याउगे हारगन याउख्रो पॉलिटिक्स तौगे हारगन तौरो ओजा ओइगे हारगन ओइरो माइरोइ ओइगे हारगन ओइरो मागी प्रोफेशन दा निंथेना लाइनसे थौरमदुदा चीफ मिनिस्टर इन बेरेना अथोइबा मिथुंगी वरोल पीरदुना हाय लेगाना फिरेप अमा लौरकपा असि तराइना लौबा नते मणिपुर लेजिस्लेटिव असेंबली असि मियामगी मिहुतसिंगना पुन्ना फमिनरगा वरेप लफम ओइरिबने असेंबली दलौरकपा वरेप हाइबसि मियामगी वरेपनि मणिपुर की मियोइ लाकुन कुंथ्रा असिपो अमोम तोइना वरि सादुना लैबदि कनानासु ngamloi लाइका द यु प्लास्टिक द हालगा जोलिबसिंग असिगे मदक्ता फाक्तकना द ड्राइव चथनना ब चीफ मिनिस्टर ना मणिपुर पुलिस की मकोल थोंगबसिंग द पाउताक पीग्रे यु लेगलाइज तौबद स्टेट असिदा यु थकपगी सांग चादा कुंदगी कुंथ्रा फावबा हंथानबा ngamgane लाइकाना यु लेगलाइज तौबगी मतंग द मियाम द फुथोकनबा व्हाइट वेफर अमा सेम सारे लेगलाइज तौद्रिंगे द पोटेन यावबा यु के प्लास्टिक द हालगा जोलिबसिंग असे थिंगनबगी थबक लौखटपगी तंगाई फदबा लैरे हंदक द गवादगी लंबा एक्सपर्ट कंपू अतुना फोंदोकलंबदा हौजिक यु थोंगबदा एल्यूमिनियम की कोलिक अमसुंग प्लास्टिक के पोलमसिंग सिनबा असिना मदुदा सुंगबा यु अदु थकपदा हक्सांग सोकनिंग ओइ हाइना फोंदोकलंबा लैख्राबने मसना मियोइबगी लिवर अमसुंग किडनी दा ताइनबगी मसाको हेल्ली हानागी लेबा की सफु अमसुंग वागी उतोंग सिनबा अदुदि थोइना अकाइबा लैते हाइके लाइगागसिगी मफुंग ओइबा पंदमदि मियामगी हक्सांग सोगन दरब होनबने मियामना मयाइ का चिंजाक लालोनबगी थबक तोकपियो फतब युसिना खुनाई असदा महंगलिबासी थेंगबदा मियामना मतेंग पांगबियो यु लीगलाइज तौबदि स्टेट असदा यु थकपगी सांग चादा कुंदगी कुंथ्रा पाव हंदानगनि हाइके लोइदना लेकाई अमदि मफुंग क्यादा प्लास्टिक खाउ मसादा मफुन फुल्लगा पोटान यावबा यु क्या जोलिबसिंग असिगे मथक्ता अकनबा ड्राइव चथनदबा मकोक थोंबा पुलिस ऑफिसर सिंगदा अकनबा पाउताक पीके मांगना है लेगागसना मियामना जानिंगदबा अमसोग मियामगी मांगदबा थबक अमता तौरोय मियामगा यानरगा थबक तौगनी तौबदबा मसिंग यामबा कंपुना लौरकपा फिरेपता लेगांगना चटकने हाइके लमयानबा इराबोट की मपुक कुमुन थौरमसी हाना स्टेट की थौरम ओइरमदबा अदु बीजेपी की अहन बलेंगक लाकबा मतमदगे स्टेट की थाकदा थौरम पांगथोक्तुना स्टेट फंक्शन ऑनथोकेबने अवाना लैता लाइरबसिंगबु हंतना येंगबा अचौबना मसाबु तोहत्पिबगी चनबी असिगी मयोगदा थेंगनबा ngamnanabagi दमक मांगना नुंगाइरबा लाइगा के फमतोलदु थाथोकलगा मियामगी दमक चांगसिनखिबादु मियामना कावफम थोकते मागasi हिरम क्यादा मंचिन थाना थबक तौबिदुना खुनाई असिबो लमजेंग लंबल लुसिंगपा मने लुसिंगबसिना महक मागना तौरम थबकसिंग अतुना मखोइना लैखिद्रबा मतुंग द मियामना मखोइबो सोनरम गदोरिबने मणिपुर मियामगी बथिंगदगी स्टेट असि मांगलोमदा चांगसिनबा ngamलिबने माइरोइ सिंगी मिखल जाइथोकिबा अतुगी मतंग द चीफ मिनिस्टर ना हाय मिखल जाइथोकिबादु यामना नुवाइते माइरोइ सिंग ओइबा ताराबदि माइरोइ ओइना थबक तौबियो मधुद लेगाना खुद थिंजनगदबा लैते मखोइगी निंग तंबदु इकाई खुमनासि अतोबद मिखल पांगथोकनदबा खांगनखिबा लैख्रे अतोबा मिखल के मरि लैनना इरांग थोकनदबा सिनबा मी फारग पुबना जेंगबदि तौबा यारोय कॉन्स्टिट्यूशन निंगतमना ngangbा याबगी हक पीरी हारबसु मधुदगिसु पानखै अम लैरिबने कॉन्स्टिट्यूशन निंगतमना ngangbा याबगी हक पीरी हारबसु मधुगिसु पानखै अम लैरिबने मियामगी नत्रगन मियोइ खरागी इकाई खुमनबा मांगबा याबा करेम कथाइनबा वाइ हाइबदि कनानासु नुंगाइरोय अदुगबा थबक मियामना तौबिगनो हौगैबा नुमित खरनेगी ममांगदो ओजा अमना फोंदोकिबा वाफम अदुना लेगाक लोइसिंगी इकाई खुमनबा मांगबा याबगी फिबमदा लागले मसिना मरम ओरगा लेगाक नमहाकी मथक्ता केस अमा फाल तौरे लालौबा याउगे याउरो ओजा ओइगे हारगन ओइरो पॉलिटिक्स द याउगे हारगन याउरो मयान तुयान तौरगा चटपदि यारोय हाइगे थौरमदुदा पॉ मिनिस्टर टीएस बिस्वाजित अमसोंग अते मिनिस्टर एमएलए सिंह लुचिंगबा असिगी सकदमदा लैकतुना इकाई खुमनबोट के नागलमरोमदा एमयू की महिरोइसना रजिस्टर ऑफिस द थोमजिनग्रे ओजा सनातोंबगी मदक्ता सोकोस नोटिस थोकलिबा खुदक्ता हंदोकदबनी लुपदारो मणिपुर यूनिवर्सिटी मणिपुरी डिपार्टमेंट के असिस्टेंट प्रोफेसर डॉक्टर एन सनातोंबना यू रिगलाइजेशन की मतंगदा लेगा के जछोकपा याबा वाफुम खरा फोंदोकलोइ हाबगी मतंगदा
Manipur University Authority na oza asigi matakta so cause notice thaki badu khudakta handokadabani hana yamlaba mairuis na MU gi registrar gi office ta thomjin kre ngase hipung taraga mathoi makharum taba matamda university asigi yamlaba mairuis na A block tamda thomjilake maduda mafam maduda hanadagi hauna duty tawtholerba university gi security person singa ngahek muknar pamatong mairuis singa duna namkhaidura registrar office tamna changchillaga office asigi reception da laiba file kya parum sai khai ke office da register leram da badagi staff singa ngahek ningai sangthana ba thoki tungta musu gi president lakthun register koruna basat ke madamatu da mahiro singa duna register gi office manu adu da famjin duna laike talagas da manipur police gi SB Sivukant na luchingba yamlaba police gi team amusu thomje lakhi loina police ka mahiro singa duga ngahek ningai sangthana ke tawdo da register office gi thonau gi mingsen khara su akaya toi thoki pongkai khara hian lairaba matung da musu gi president gi loina register office adu da lake loina mahiro singa adu gi mute khara khangalaga office da wari sana ki maduna mairoi singi mai kaidagi maduda mairoi singi mai kaidagi sokos notice adu khudakta handok na bo wafam thamke adaba notice adu BG jauna din committee ki oiba mifam ama pangthoklaba matungda thokiba maram na bhagna mathan thana kakpagi po leite maramasna BG ga khanarage ana phongtorage tungda mairoi sing adu musu ki office tamda laktun wari sana ki loina sokos notice adu kaktriba fofo makata na anpa leitana khongjang changsin ke gani haire Zairagas na nga sige thokdok adu media sing pau phongpi tana ba musu ki president sanasam Steven afangdora ki ba wafam batu amjogi meke dagi akan ba mong da condemn tawragle amjogi secretary jarena khwaira pam nawna thadorak pa cherol mana hai bawa ma phong pa na tragna phong da ba hai bisi pawmi sing ki thawdang ne masida musu na tragna ato palup sing ki mathau ate thawga ma thokla badi madugi marik sumba pawdom amam yam da jehon ba hai bisi pawmi akhoi ki tawfadra ba thawdang ne masida section amatana pawmi ki ningtam bada afan ba pipi kano Nagalam rumda oza sana tombagi matakta MU na so cause notice to liba du khudakta handokadavani ana MSU MSF desam KSA suga amadi EMS mairoi lup taruki president sina khudek piduna thadorakba cherol hamana haire cherol tuna makhatana hai andak manifu lengak na yu legalize tawrakba gamari dainana lengak miyamna amadi laibak miyam amadi lup kyana tongan tongan ba ofam sing phongdok tuna Aya yada afin benda nainari patanja mawari asigumba tanja asta manipur gi isu kya da pangthok pa discussion mifam kya da maru ba wangang loi ama oidan overkal lausing kya miyam da tatana thambiri ba manipur university gi oza amada so cause notice thajilak pasi laibak thibani manipur university da mayaka basin jaga ba senmet longa mari lena vihiram da pangthok pa debate ki thorum amada pangthok phongdo ki ba overfam kumari lena so cause notice thajan ba basi lop darung na yaning de Manipur wathok lanthok gyana viktan ba lamtam amani mayaka ba sinja ki seteng lengaglon amadi miyam ge barakta afaba mari walakba apun bagi sakdam kai tharakba senja thumja mihan mifun amadi bioi bagi hakmat bagi sakdam maksin lakbagi senmet lon so tharakba amasung kham thengna mikhal mifal dang bagi seteng kya nangliba lamdam amani asingba lamdam asidadi akhoi gi miyam na matam gi lakwi isu sing adugi afafata nainaba amadi mathau tarabade leibagi yau kya honarba matam leiba ki bekta sem sadu leina ba hona ba haibasi Saitheng kya nagliba lamdam asigi miyam gi hitok pa yadraba thawdang amane masigi damak leiba ki oiba miyam marak tagi abade akhang ahi oza singi marak tagi miyam da takpi tambi ba miyam ba naina halak pasi yamna maru oi masina khunai asiba active society ohela kadori bane marabaduna manipur gumba lamdam masida di wakal lausing thokwa afafata naina ba ngamba miyam ba takpi tambi ra ngamba miyam da wakal khalalak na bagi itil chawna pi ngamba wangang loi kya leiba mathau tai Adoba miyam gi wangang loi sing masin mansin na bahona bahai basisu manipur gum balebak tadi tatna thokpa thawdo amaso wari thawdo asimak oza sana thombagi matakta su lakulak basi lebak thibane lebagi su dangang bo ofam sing di miyam mangda nei na bio miyam mangda debate tawna bio masidagi miyam na afafata khamina duna karibuna afabano abado miyam na lepsagani manipur university gi meke degi su lebagi isu da kya wafam thampa Waza amagi matak da sokos notice thajin bhai basi yamna lebak masa tadaba manipur gi oriba pibam amadi aurak ngai gi wari khangdaba male masigi matung da dialogue amadi discussion tawbiu hiana fan hada palam birom da sangsin biyo maduna tadana wangang loi suma masin ben dan men namsin bagi thawdo asi waza sana tom bakhak tana tana atopa intellectual sing da amadi activist sing da marilina ba khudimak na bakha tana tawbi gano miyam nasu wangang loi sing dagi asumba mai kai da puna da bagi asauba asa ka thamlibani anasu chero latana bakha ta ki Apik pa frup sing bo asaw ba frup sing na yosin na bahona bigano United Committee Manipur. Apik pa frup sing bo asaw ba frup sing na yosin na bahona bigano ana UCM gi President Joy Chandra konthok jamna phangdokre. UCM abdi Agriculture Department ani na khosam na paring naina sa tharak pachin jakta mibal tang daba habai wakalon da yumpham orga
rejuvenation of farmer economy habasida purum likli community hall pangtok farmer training program da mana makhatan hai UCM na mafam asida farmer training program silibasi purum likli da tari bukunja sing asi afikwa community wer buso ekoi iram dam asida puno khundamine riba kanglo purum ni khanduna senmade apikwa purup josin anabagi wakalon UCM da leite maramasina matam leifa khibakta UCM na apikwa purup kidamak leble asal bagana gumba purup sin apikwa purup sing bajosin anaba huana biganu manipur da khundamine riba apikwa purup sing kidamak UCM na matam chupada makogi yai fa thawrang kidamak leble haike farmer training program asina lamdam asigi farmer sina matam gi oibo honglak liba lau pathap sing expert sina taklam liba sing asi ekwani indana photo marangkai no photo na bahwana si apikwa purup bora basu malem da sak tak pangam na bahwana bag kansi lamdam asigi awar falai rabasu UCM da lagdon ta na raga langak na thada rive scheme sing asigi khudong chabat launa na bahwana biyo aikhoina su angam mateng pangani ekoi amadani iram dam asiba matam chubada kanna bahwana bada punna saruk yamina si haike Tharumadu Chief of Purum Likli Village S. Rinai Song Purum Rim Council ki Secretary S. Joseph Nasarugaki Luina Laisram Sanatomba Amadi ki S. Nimaisan Ani the resource person on the Sarugaki Luina Tharumas da ngamasa lising mga farmers in the Yantoke Asiba Aksak Fangle Thasi ki kunga tarita yum dagi thoki wadagi thiba khangdana leirakiba miyo amma Bisnapur district ki Phagaukchau Ikai police station kon bada leiba labugambada siraga leiramle Police ki paun hai leki daba miyo edudi tera khongsang bi mamang lekai dagi RK Arnold sei kun gama thoi apokpa leki daba RK bomja kawe magtha si ki kun ga daret yum dagi thoki badagi thiba khangdan leirak laba matong kokta 1 number 8 da leiwa MD Abdul Rahim ko ba miyo emagi labok ta siraga leiram bada ngarang nong thil pung mari binat mangarum tabu matam da thengna rak pani haire club mara pai sing na makata na yu thengkisi lokesor Legan jugi matang da lawning ba warep law khrabasu club maira pai sing hana gumna lekai lekai de jujon ba thengba ki thabak adom makata na chathamina kisi haina khunrakpam assembly constituency ki MLA thoksom location na phangdokre owa phomasi kasi janeta hiram irabot birthday celebration committee na sinduna yemdiu da phangtho ki lam yan ba hizam irabot ki samakun ga daruk supa ward anniversary ki thorom da phangtho ki bane Kangaboi ACG MLA O Surya Kumar Su Sarugya na pangtho ki ba thorom adu da lamyan bagi photo da leisu ka tu nei kai kumna bot ki thorom adu da TS location makatan hai lamyan ba irabon ning lamba tawak sing aikona ka phom thok te ngasi ki mirol ahur liba mirol da lamyan bagi wakalon sing sandok tu na aikoi funa wakal tamina batangai fade amrom da lega na sangsi liba war on drugs asi karma bakal ki war on drugs no drug habis te yu yaw dawra war on drug ki khongjang sangsi lengai yu legalize torok ba habisi angap ko foge yu wasi drug ki manung chandabra yu thakpana khunai asta kai tarap sing langang na khang dabra factory khara lingat pe kyana daba sin bamong da laiwa kasigi semilun fagat han na ba haina tarokwa asidi yamna laibak thi bani meyam buhu pijar ga sel tar gani habagi wakhal da layang na yu legalize tarokwa si yamna laibak thi bani yu hairi baba ega basinjak makhal asina khunai asta piri ba saitheng singa si parmak na khang na bani asang ba saitheng asigi mayuk da sahi kya gi mamang da gi lamdam asigi club Maira Vibes na kongjang sang sinduna lagli bani loina na yu thingna ba hona pada asaw thadong laur ke bani makatan haujik su lekai sing da yu thing paki thabak sathaki si haike sana bagi pau amada T20 World Cup winning team na selwaina $1.6 million phanglagani ICC Australia na jumbu oituna pangto ka doriba ICC Men's T20 World Cup ki winning team na selwaina $1.6 million phanglagani ana game asege Governing Body International Cricket Council ICC na nga sila thokre ICC ki statement asna high runners up team da winning team na fangada ba prize ki senpham adogi tangkai ama fanglagani team daraga daruk na saruk yatuna tha amarom da pangtho ka dorba tournament asigi loiselak pada semi final da maithi huwa team sing na afun ba prize ki senpham $5.6 million dagi $4 lakhs fanglagani so for 12 states da maithi huwa team nipan mangna $70,000 fangane Komsali sing ani kun gama toita pangtho ki ba ICC Men's T20 World Cup kamana da pamong da super 12 ki face mai for patim khudim ana sel oina $40,000 fanglagani haina ICC ki statement asna makhatare midai maitai da ki ising liter ama makhai ki bottle hiana tangle Manipur da midai ki mamala si ising liter makhai ama da hiana maru oire ana Southern Tribes Demand Committee Manipur ki Publicity Secretary W Anan midai na phangdogre Wafam singa si mongsang ka delaiba Sun Club ki ground da pangtho ki ba mitai po este lista jalan ka dabani haibagi wakat mi fam saruk yara du mahana phangdo ki bani bar makhatan hai ising liter amagi makhada leiba plastic bottle thingna ba ge bene na warep lautuna saliba sahi asike July thada gi hawduna thingba hawki bani wareba si sahi ama chupna khanara ka lawki ba cabinet ke warep ni adubo
SDDCM na sahi tara sukna democratic oba khongjang sing sangsilakliba asibodi khanabati lairedan yengpa phawba yengbidre haige sahi tara hilaba khongjang asi midai gi hingna ba ke constitution ki ngalok pin da ba khongjang ni adubo masibudi khanabida ba habasi plastic water bottle liter makhaina manipur gi midai amagi mamal dagi hena lui habasi haiban ba thoklaroi amadi lawda basungam de haige masida sunatna mapalam dagi lakwa MNC ke alam da masida laklaga mapu hendaba amadi mapam masida makhoina laktuna lairiba mafam aduda awai selfie dona lahen gadabani habasi karigumba midai maitai ni SD list sanriba makhaidi oithok roitaba amani haire amaromda ngasi wangu laifam youth ground LYA dasu SDDCM na sinduna chamaraba demand asi taksiladuna wakan mi famge khongjang asida SDDCM ke working president Colonel L Lokendrajit Eridiana laingak na yu legalize tawna ba hwana bada mapanda satuna thawai yauna honariba asigumba midai maitai bu constitution ge ngaglaw viduna SD list salhan bada thawna faningi atagumba thabak thorom adu thawai yauna honabagum sahi tararom sangchilakli ba khongjang asida su mai onsin ba phai haige Mifam masda saru yakiba SDDCM ke executive member o sumitina su manifo lengan da thinta ba dawdana midai maitai po SD list salan ba recommendation tabiyo democratic oiba khongjang sahi tara sangchilak padalinga na ta dravadina mayulang pok yawba khongjang amage da maitai singna sem sadun lebiu aina miyam gi pungning singsin ge maka tarakwa atopa pauda san bigthan na haptana furakpa truck rahada fagarkre ain gi wamda san mayam pigthan haptala furakhiba truck ama rahada ngarang nobidang police na fagarkre thawdoga duga mari leina na miyu ani su fagatke raha police station gi office in charge arfan Saikiya na fangdor kibada akang naba pau ama fangbada gi section thorang lokatuna leiringai da sankaya haftuna purakpa traga du thiang na kibane raha bara puzia state highway gi phat krava traga du gi number na AS02B 4210 ne sansinga du logi wangmada guwahati gi nagaw gi zorawata punana ba honaram kibani mafam adu gi police na sankun kan pangam kibaka loidana miyo ani su pagat ke pagalaba miyo sing adu masin hangbada makhoi nagaw gi Bogamudagi Abdul Ali amasung Faizul Islamni haiba khangbangam ke masa sijaraga torokba edekta mairoi samehna sire Afghanistan ki Kabul city ki nongsuk thangba Das-i Barsi area da leiba Kas Education Center da satarkiba masa sijaraga torokba edek amada education center asigi mairoi samehna sire haire BBC ki report matungina laibak thiba amasung biobaki lisat natava Adega sida laikitava mairoi singadu Afghanistan ki khwadagi sawa ahomsba ethnic group mawariba Hazars Group ki mairoi sing ayambane makhoi ki marakda Shia Muslim sing ki mairoi sing yawe haire mafamadu ki local journalist Bilal Sarwar hina social media da upload thawrakhiba thawdok adu khamari leinava wafamda haujuk phabagi wena laikitava mairoi chamrom ki haksang sing phambangam le atoba mairoi sing sibagi masing enggalakhi gani habaga loinen education center adu da laikiba mairoi sing adu Mok University entrance examination amada sarukyana da bagi da mahisang asida lakhiba sing haire local journalist adu namakhatana phangdo khibada Kas education center asigi oja sina thawdok asida laikitaba mairoi sing ki khudama song khongjing thumjen khomjin bagi thabak jathai haire loidana masa sijaraga torokba edegasi sathar tringai ki mamangda oikiba mahisang asigi mairoi sing laibak class sing ki video footage su micro blogging site ta upload tawrakhi haire Kabul gi nongsuk thangba Das-i Barsi da matam khra ki mamangdagi sathirafa ISAF ki activist na makhal kya gi adek sing sathanaba target tawduna lakhibane tawdoga sigi matangda Kabul gi police ki wangagloi Khalid Jatra na phangdo ki bada masa sijaraga torokpa edek satharkiba matamda mahisang asida laikiba mairoi sing adu Mok University entrance exam da sarukyana na bagi damak thawrang tawdun laikiba mairoi sing haige Afghanistan da leiriba US mission gi Charles DFS Karen Dekker na Twitter da upload tawrakiba wafam sing gi marungda ngasi Kas Air Educational Center da satharkiba attack asima US ki maikidagi akan bamong da kantem tawi mairoi sing piktan na leiba class amada attack satharakba habasi ikai ningai ni mairoi sing di ingna tapna amasung aki khang jawdana mai masin tambagi thabak sathan gadabani haike tawdok dawfam da security force sing thomjan kiba loitana attack adu madaw karum na sathakibano amasung masida asina yawkraba sing gi masing chapchana khangdokna ba thijin umjin bagi thabak sathaba aure haire aduga ngasi gi misam miyam da target tawduna attack satharapa ki thawong ase minungsi jawdaba yekna bagi tamthiraba amasum yobegi wakal chendaba thawongni ainasu social media phongdokna rakhe loidana tawdok tawfam dagi ina lobla haksang sing pothorakpagi video footage sing viral oirakhe ambulance hana saklan na bhona bada prime minister ki convoy Gujarat lambi da fandagre Gujarat ki Ahmedabad shahar da Gandhinagar tamna lakhiba prime minister Narendra Modi ki convoy amma lambi adumakta da lakhiba anhaba mioi sing puba ambulance amma apanara matal hentana satkina bhona bada lambi da ngak panthaduna laikre
Gujarat BJP thadorkwa video footage samagi bawgi agency amana phongdorkiba matungina Prime Minister gi kanboy adugi manung chanla lakiba SUV ani hana chelam speed hantharaga lambi adu lakiba ambulance ama apan ba yaudana jalan kina bakona bada speed hantharaga ngahek panthatuna laikibani haire. Prime Minister ngasi namidang waram Ahmedabad laiba Doordarshan Center manakta public rally amata wangang loraba matungda Gandhinagar da laiba Rajbhavan tamna lakibagi lambida ambulance adu mayong nakibani. Prime Minister na Gujarat na min ini ki kongset ngarang Gandhinagar da thong lakibani. Ngasi mahaki adi suba amasung aroiba kongset numit ki namidang waram da Gandhinagar Mumbai Vande Bharat Express train lamthage mangna Ahmedabad Metro Rail project ki anba phase amasung launch tawke. Namidang waram da Prime Minister na Banskantha district laiba malem sinba thongda fauraba Ambaji temple da miyamna RD ki thorum pangthokpada su sarubya dun wangangi. Mahiroi classroom da thong lonchilaga thamlamle staff na poll duty chatkre. Uttar Pradesh ki mafum asda laiba government school amagi class ani mahiroi ama classroom ki manungda thong lonchilaga thamlamkre ani senior official amana ngasi phongdokre. School adu ki headmaster oza mari Shiksha Mitra ani amasung office help for assessment tawkre and basic shiksha adhikari BSA BK Sarmana haike classroom adu ki manung da nubi masa amana kappa masung mateng pangpina da bahai jabaki video ama social media da sandoglake sehek da ver area da laiva San Binyan Pityalaya gi mahiroi adu ngarang sagol sinabite school adu ki manung da thong lon chilaga hondok lam ki bane mag mayum da halakta badagi magi mungna therak pada school adu dagi mana kappa do myamna tarak badagi mag phangke ngarang sagol sinabita mafam adu da block level union election tauki amasung badugi damak oza sing adu matam ngana satke madugi matungda office alfor aduga loinana mahiroi sing adu thamlamlaga headmaster adu susatke ngasi school aduna yamna sathina thawsada bagi thawong amari amasung school staff bagi mathakda thabak lokhatkani aina basic sekhia adhikari aduna haike masigi mamang tu su tha asida angang amata lehudrawa haiway yangsindana staff namayong dahan kraba matungda sahi taria chorabi nabi masa ama central district school amata pung taragani pan thong lon chelaga thamlamme Iran ki Podes maka sadari sibagi masing marfuga humdoi shukre human rights. Police custody da na oiravi nufi ama sikiba adugi mayukta Iran ki city ke amaromda sadaraki ba Podes sing adu. Sayolani helakle amsung Podes sing adu da housing pawada sikiba mayoy masing marfuga humdoi. Shukre haina human rights group amada phongdokre. Islamic Republic asigi nufi sing ki fizet ki aset pa kanglo nama sanhaliba morality police na mong tadawa. Fizet seli aibagadamak Iran ki Kurdistan Sagres dagi masagi sahi kungani thoi surabi mahasa amini botha asida Tehran da fage adawa mak police custody da sikhi badagi lebaga sigi lampi lamjau punamakta asoba miyam gi janing da ba khongjang changsilage hariba forte sing aduda angang sing jauna yam da bada mi marfu ga humdoi sikre an Norway da leiba group Iran human rights na tuda da haige mi sibagi masing hengalaglabasu amasung authorities gi akan ba nam thabagi thabak chathaduna so kolong Tehran jauna atai city sing da Clerical establishment adu thugaina ba demonstrator singa demand tawba do Twitter da thagat kiba video singa utke Margasna Germany ki foreign minister na amini sikiba adu ki matung Iran da European Union sanctions thamba adu magna pami ana magna haike Norway de su saurba demonstration amagi manung da miui kamrom na Oslo da Iranian embassy adu ge manung da sanction bakhona rakhi maduda miui ani khara soki miui marfu ramanga phage aroibe da content sing asiki markui ba pau khara asiba pau dam jariba Manipur local news YouTube channel asidagi yang beri punamak padaga sari channel asina dom da kana badi subscribe to we business subscribe to we romoloinana like and share to busuka wi ko punamak po amakhana thaga sari